나보다 이왕 되는 데가 강내 해봐. 마세 스마이 정세 파트너 싱제 망나 다나바 아시다 좀 해전 비름마가 나 사이사나 파이나 그거는 받아다 많고 레방자자 거리에 뭐 양식 돌아가 너무 저거 아다 प्रधान ओए प्रधान चीन ये है नवा भेट ले कि कुथरो सिसुम 이제 아시는 나가 담아가네 체체 해다 비로 고파체 하나에 컴파터도 부비고 그래 망을 단담냐 봐 이제리지 오 정말 해다 비로 प्रधान जी आप संभोग लो
ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ ꯑꯊꯦꯜꯄꯣꯠ ꯀꯥꯕ ꯃꯤꯑꯣꯏꯁꯤꯡ ꯀ꯭ꯔꯤꯛ ꯏꯟꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯅꯥꯏꯅ ꯔꯤꯁꯤꯞ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ 3/29 ꯂꯥꯏꯁꯝ ꯂꯩꯀꯥꯏ ꯃꯇꯨꯡꯗ 3/28 ꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯐ꯭ꯂꯦꯒ ꯍꯣꯏꯁꯇꯤꯡꯒꯤ RPI ꯒꯤ ꯃꯤꯔꯦꯞ ꯁ꯭ꯔꯤ ꯈꯥꯒꯣꯛꯄꯝ ꯈꯝꯕꯒꯤ ꯑꯊꯦꯜꯄꯣꯠ ꯀꯥꯔꯛꯄ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝꯅ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯤ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯠꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯔ ꯌꯦꯡꯉ ꯆꯠꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯗꯨꯗ ꯒꯦꯠꯇ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯣꯂꯤꯡ ꯋꯥꯏꯁ ꯂꯥꯎꯊꯣꯛꯄꯤꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯂꯥꯏꯚ ꯀꯚꯔꯦꯖ ꯇꯧꯕꯤꯕ ꯉꯁꯥꯏ ꯀꯥꯞꯈꯤꯕꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯥꯏꯃꯛꯇꯤ ꯊꯥꯗꯣꯛꯄ ꯎꯗꯦ ꯃꯗꯨ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯍꯥꯏꯂꯥꯏꯠ ꯇꯧꯅꯤꯡꯕꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ
February tarikh purmani. Faraban numit. Sagol sale. Shri Khurai Assembly Constituency gi Republican Party of India Atawale gi candidate oina pothok sariba Shri Khagokpam Khamba hagi ngasi flex chikhatpa loinana miyam gi oiba mi famama pangthok sanaba gi damak system sari hojik Hoisting Shri Khurai Assembly Constituency. RPI candidate Shri Khagokpam Khamba Singh. Mangola Sibat people immediately Loinada, Nasiki Flex in the Paramasida, Sarukiyagani. Eko Equina Laser, Kalogo. Shri Khagokpam Khamba Singh Hagi, Margaret Lazariba, Wakarola Sida, Equisu, Azet Bakazaba, Amaga Loinena, Nasiki Paramasida, Sarukiyaba Laxari, and Ivy Wakaroli Makada, Tongan Mangoli Masakaba, Polo Apobiduna, saying Lava Maida, Loinena, Isaba, Polo Ubida Tigi. Fixing at Bagi Horamasida Sarukiyaba. Housing power Tongan Shri Khurai Assembly Constituency Mafamdagi Kalkumnasar Varmasgi candidate Asibu Mangola Subati Balang with Singh 3/29 B Laishram Lekai Paula B Khagokpam Sagai Luinana Visnupur Sagai Hariba Lama Sidagi Langmira Pasing Nasigi Kalkumnasar Bat candidate ki Fexing Habak Horamasida Mangola Sibat people indirectly, Massima Switzerland, Servicing my Kadegi, the Ramnok Sabagaloina, Takasaba Kundukari. I quite Hozik, Isolgi Wabat Forum Kaloina, Flex in Kapasi, Pantok Navakita Makta, same Saduna Lazari, Punkam, Apiba Punkam, Chana Pantok Navakita Makta, same Sabalojari, Flex in Kapasi, Loiva Matunda, Equina. Public meeting ama pangtok sanaba kitama same sazari hariba public meeting asdasu nasiki flex singkat pastor leng bedakni ba paipum na makna sarukya biduna adogi mama yamlaba adhikara do nasiki thoramasida sarukya bibagan loinana lakadoriba tarani thoi suba manipur bidhan sabha mikhalasida Shri Khagokpam Khamba Shri Khurai Assembly Constituency Sigi RPI Atawale gi mirep oina pothok sariba
Shri Khagokpam Khamba Singhabu nungsibiduna lengbirakliba khwai pumnamakna pangthokadoriba public meeting asidasu mapung phana saruk yabiu haiba wafam sinjalangjarba singi maikaidagi nolukna ningsingjari. aduga mana ningsing jaba mana ekoi gi central committee gi volunteer singna lambi gi khawang da leibiri be chlenaw singna pau fauna ban waina ba damakta set amam paibi waiduna ningsing jari amukana ningsing jari ngasi gi maroiba flag singat pagi flag hoisting gi thorum da maroiba daita lobiri bai gi naw sing nungsi jarba youth sing set amam paibi re harga communication gap later ba sinbi madam di mayam ko warmly welcome to you, receive to you. You have the smiling face color in the receive to you, madam. They going to see. You have the special level public meeting as well. I go again. Flexing up again. Thora masi. Me listen. Taraj. But the ten day I began. Ato by go expectation ni madam madra. Lapiri mo quiet mo di mo po warmly welcome to you. Hi duna. So Jalanjari was central committee ki mai kay digi. No one in Singjari. Thank you. Hello. Check. Hello. If you talk the live, you know what the top view announced to be never in Singjari. Ben 3 by we could know high pharmacy. Shri Khurai assembly constituency tongan Singh Shri Khagokpam Khamba Singh mai pak tabayade last permission sida mai pakan duna magi ani pa apa nama pakok na bagitama lengi da tuka patok na maki wakalola se soy da pakan da ani ba apa ba pakok hangi haibagi wakalola da loina na lengi da kibari lengi da liba sing da sing na hela yana nungai zaba loina na adom na mangol ki ore ba masak ni polam sing pubiduna lengi da ki loina na Mangola sebab di badan bila sebab kita mau sejalan terus segi mereka dari pada sebab untuk jadi. Airengi kun gomdo ni panba yai parba nomor sida Khurai kendra ki oina koina RPI gi mere boina putuk chariba Shri Khagokpam gi prek chingkatpagi thorum sida koi tongan ba jaga singdagi mioi kayana athen put poduna lakhiba hojik saungbung kabui khunau gi sinau singna lengbirak tuna asigumlaba ngasi yai parba koro wasigi
Mongol Spot PV Dukta Lakpi Crane Masigalona Tongan Lasham Lekaigi 3/28 ki Hoisting Chuazik Lakani Habagi akoy the Pau PV Maramasina Sinzariba Sigumlaba Toromasida Irekai Iram the Masongi Labiriba Kwai Quebec na Matamza na Hoje Koi Cham Sabalo Jere Maramasina Lempirak Naba Loinana Kwai Quebec na Sergabi Haidana Bukaswana Paujan Pizari Loinana Lempirak Kwai Quebec Po Asoingam Toktana akoy Mayam Punamako Tinbayanaba akoy volunteer sing awang mai kay datsaki ba volunteer sing adasu akoy yenre mongi thongda akoy lampian adu thapiro duga akoy na thonggongi sidasu gari achuba sing thousand birpa sing adu yargadi akoy hamcha chana jaga si gari changlagadi akoy chinba amadi tonganba nungaitaba thorum sing akoy RPI marosina lengbirakpa khwai kibingna su isa isa na gyan tabina adungi gari sing adu hamcha jaga da thapiram laga koi changbiro loidana Lengbirakpa Kwai Kibuko Soingam Toktanaba Koigi Yutki Volunteer Singna Section Nasenabiu Loinana Lakpiba Kwai Kibuko Akoi Lagri Zangpo Matamda Akoigi Labiriba Singna Kubak Ahobo Kubiduna Akoi Upiu Haiduna Central Election can be Makatagi Nolung Singari. Hojik 3/24 Khurai Sajo Lekaigi Bible Singh Chechal Singna Hojik Polan ba Lakpiri Lambeda Lagni Basi Koigi Volunteer Singna Sanbiduna Amadi Ngasigi Sinjalangir Basing Bakadigi Lakpiri by Bible Singh Sutaram no Pinaba Noluring Singjari. Lengsin Birakli 3/24 Khurai Sajo Lekaigi Toidok Hendongna Ikai Kumna Zaraba Ikai Kumna Zarabi Imaibel Chalice Kwai Pumna Makna Ngasigi Tauраmasida Mongolar Sirbat People Birakli The Singh Hena Yamna Nungaize Shri Khagokpam Khamba Singhabu Saugat Piduna Mongol Yoeraba Posak Singh Koktakta Haptuna Pubiratuna Ngasigi Tauраmasida Mongolar Sirbat People Birakliba Imaibel Singh Laibiriba Kwai Pumna Makna Ahoba Kubakamam Dan Kubiduna Taram Na Opiu Loinana Ngasigi Tauраmasida Khurai 3 Khurai Assembly Constituency Tongan ba mafamdagi atat akam laitana ngasigi kai kumna zerba candidate asibu Mongolar Sirbat People Birakli Yamna nungai jai Laibiriba Kwai Pumna Makna Ahobo Kuba Kubiduna Taram Na Pigani Loina Ningsing Zaba Aman Birakli Kwai Pumna Makna Ngasi
ꯐ꯭ꯂꯦꯛ ꯆꯤꯡꯈꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯇꯧꯃꯜ ꯑꯗꯨ ꯂꯣꯏꯅꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯪꯖꯔꯤ ꯂꯣꯏꯅꯅ ꯂꯣꯏꯕ ꯐꯥꯎꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯐ꯭ꯂꯦꯛ ꯆꯤꯡꯈꯠꯄꯒꯤ ꯊꯧꯔꯝ ꯂꯣꯏꯅꯅ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯅ ꯐ꯭ꯂꯦꯛ ꯆꯤꯡꯈꯠꯄ ꯑꯁꯤꯗ ꯃꯪꯒꯣꯜ ꯑꯥꯔꯁꯤꯕꯥꯗ ꯄꯤꯕ ꯂꯦꯡꯕꯤꯔꯛꯈꯤꯕꯁꯤꯡꯒꯤ 3/29B ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯄꯧꯔꯥꯕꯤ ꯈꯥꯒꯣꯛꯄꯝ ꯁꯥꯒꯩ ꯕꯤꯁꯅꯨꯄꯨꯔ ꯁꯥꯒꯩ ꯂꯣꯏꯅꯅ 3/7 ꯀꯕꯨꯏ ꯈꯨꯅꯧ 3/24 ꯈꯨꯔꯥꯏ ꯁꯥꯔꯖꯣ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯐ꯭ꯂꯦꯛ ꯆꯤꯡꯈꯠꯄꯒꯤ ꯊꯧꯔꯝ ꯂꯣꯏꯅꯅ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯂꯣꯏꯅꯅ RPI Republican Party of India ꯑꯊꯋꯥꯂꯦꯒꯤ candidate oina Shri Khurai Assembly Constituency gi puthokchariba Shri Khagokpam Khamba Singh bu Mangolar Sirbat piba lengbidakle loinana asida natana Shri Khurai Assembly Constituency gi tongan ba mafam dagi haujiksu lambi da lepa leitana Mangolar Sirbat piba lengsin bidakle makoina hek mafam asi yaurakpa matamda hana lengsin biduna leiribasingna ahoba kubak amamtang khubiduna taramna upina baningsingjari loinana Shri Khagokpam Khamba Singhana Ningzariba Pamzariba Manglana Dubu Handaki Pangthukadoriba Taranithoi Suba Manipur Vidhan Sabha election asigi February 25 da Pangthukadoriba Asida Saruk Yagadoriba Sida Sungsoi Soidana Ngasigi Lengbirakliba Kwai Pumnamakna Adomadongi Mamalyamlaba Adhikara Dusina Biduna Mai Pakhan Biduna Shri Khagokpam Khamba Singhana Pamzariba Manglana si Mangpauna Hanbiu Haiba Wafamasi Sinjalangzirba Singi Maikaidagi Nolukna Ningsingjari Hello Aduga Koi Sinjalangzirba Singi Maikaidagi Karimo Amatang Kangan Jagi Madudi Koi Kongpal Tonggong Anida Koi Labiriba Tamo Khambabu Nungsibiriba Koi volunteer sing Yaragadi Koi Isada Koi Boy Kolom Paibiraga Koi Tongan Ba Polling Station Singdagi Koi ngasi athen port puduna lakliba migi masing loinana makoina tonglakpa gari makhal gi maming okto da lakpra band da lakpra haibasing ado yamna phajana koi entry tobiyu loinana tongan ba polling station singdagi lengbirakliba migi masing adusu koi isin binaba ningsingjari amukta hana koi ningsingjage koi lambi gi nakan animakta leibiriba volunteer singna Isada boy amadi kolom paibiraga ngasige sungraba flag hoisting nimit asida tongan ba polling station singdagi lakliba koi migi masing loinana makoina purakliba gari gi makhal amadi masing adu yamna ningthina note tausin binaba khanganjari thank you mayam punamak ki mafam naning singjaba mana masi warm welcome ni aikoi manung da laibiriba flag hoisting ge jaga da laibiriba ikai khumna jeriba khwai khudimangna manung di amna consistent oiba taragadi amna crowded oiba taragadi mapan da laibiriba khoina thajariba sinjalang jeriba ngasigi public meeting gi sinjalang jeriba jaga som da lengthok piraklaga yamna ingna chingna phambiba yagani manung da laibiriba khudimangna yamna cricket ina ba yamna consistent oiba taragadi aikoi mapanda sinjariba jagasda pre oina phambi na bagda bagsu sinjalang jariba central committee ki mai kai digi
microphone mic mateng logjarga request amasung appeal tawjari. Thank you. Aduga ngasigi hoisting gi makha tarak poina kongpan da laibiriba laisram laikai gi khawpom sagai goiba atel por karak pagi miyam ama cricket inadra som site gi makarom thangmadagi lakpiri ekoi khawpom sagai gi oiba nupi sing tigi oiba sagai goiba nupi sing tigi oiba atel por karak pista mayamna big welcome to you mayamna clap to you makoi bu sojok pbu appreciation pbu aiduna Central Committee ki mic ki Singh jari. Lengsin birakli hauziksu Khagokpam sagai gi kai khumna jari bi Singh Mangolar sirbat pe baleng birakli taseng ne hena yamna nungai jai atada kham laitana lengsin birakli bi khwai pum na mapu ahobo khuba kamam dang khubiduna taram nong pigani loina pukning thaugat pigani ngasigi thauram asida khwaidagi maru oiba thaudang lauribasi tasengna volunteer singna laugadaba thaudang asi aduki matik sawi lengsin biraklibi khwai pomna mapu mafam chana makhogi phamam lang sinbiba makhoina changakpa matamda somda sangadabani natradaga makhogi gari thafam loinana tawbam thokpa singdu volunteer singna loina makhoina ngasi thauramase aduki matik achoba thaudang laugadoribani manamajina lengbirakliba khwai pomna makpu volunteer singna mafam chana makhogi tawfam thokpa du takpiu loina mamangda so haijakre khoi flag singkhatpagi mafam asida midu khara yamna chillagadi khoina thauram pangthokpa mafamda thajariba chawkri singa sida khoi volunteer singna lengbirakliba khwai pomna makpu khoi flag singkhatpa mafamdagi mafamdu yamna chillagadi chawki singa sida lengsin hanbinaba ningsingjari tasengna ngasigi thauram asida lepalaitana Khurai assembly constituency gi tongan ba mafamdagi lengbirakli Shri Khagokpam Khamba Singhabu Mangolar Sidbat people lengbirakli housing su group ama Khurai assembly constituency gi mafamdagi lengbirakli ngasigi flag singkhatpagi thauram Shri Khagokpam Khamba Singhagi flag singkhatpa sida thawai haksang yauna aikhoi su saruk yajari adongi apambada aikhoi ju saugatjari we support Shri Khagokpam Khamba Singh haiduna thaba banner ama pubaga loinana mangolgi masak oiraba potlam sing kokthakta puduna loinana athen pot pudana ngasigi Shri Khagokpam Khamba Singh habu mangolar sirbar people lengbirakli din biriba khwaipum namakna hoba khuba khubiduna taram nok pigani Housing Lengsen Birakli Singh ase 3/29 Laisram Laikagi Thoidok Hendokna Ikai Khumnazarabi Ima Ibel Ichali Se Ngaktani Mangolgi Oiraba Polam Singh Athen Port Loinana Ngasigi Thauramasida Sungsoi Soidana Mai Paktaba Yade Haibagi Wakalolga Loinana Lengsen Birakli Tasengna Hena Yamna Nungaizai Lengsen Birakli bi Khwai Pumna Mapu Ngasigi Thauramasida Mapung Phana Saruk Yabiu Haiba Wafamasisu Sinjal Langjariba Singhi Maikai Dagi Nolukna Nixingjari Hana laibiriba singna ahoba khubak khubiduna lengsin biraklibi khwai pumna mapu taram nok pigani Hello ningsing jaba mana hojik lengbirakliba imai bel singa sei koi 3/29 kongpal laisam laikai gini makhoi gi wakalon makhoi gi feeling da Khurai kendri or putok jari basiri Khagokpam Khamba sungsoi soidana kagani haibi wakalon na mangda thare haraga yamna smiling face ka loina lakpi bagi damakta Central Committee RPI Khurai unit ki mic digi thagat chama phangdok chari aduga amana ningsing jaba mana aina sum yeng jaba matam da waro biroi manung da laibiriba hoisting gi jaga da laibiriba mioi sing
yamna congested orangadam mali ay observation da maramaduna yaragadi mapanda lairiba komlaba public space public meeting tawgudaba jaga somda lengthok piraklaga yamna chingle mamongda phambina masuning singjari amuktang request tawjage masi yam wam request ni mind tawbiro na khali otherwise khanbiro na khali amuktanga manungda lairiba sing adu yamna congested oiba taragadi mapanda lengthok piraklaga yamna free oina nungaina phambina bagdam tasu Central Committee RPI ki mic kaining singjari. Thank you. Halo. Aduga amana ningsingjaba mana athel pot pubire be ima ibel singbo mateng pangbiyo ekoi volunteer singna makoina porakliba athel pot singdo thangdaba matamda mateng pangbiyo haidro ningsingjere duga masi yamna nuaiba central committee ki mai kai digi ngarang magse ekoi cloudy oiba nong mangbase ekoi da kitang nungai jadabane du ngasi pra clear oikre sky ji clear oire masina takpadi ekoi gi अखोइन पुथोक चरिबे कैंडिडेट सी माई पाबनी हाइबे सिंग असिगे वेदर सिनस उटपिरे मरमदी खुदोंग तिबा कयाम अमा थेंगनबरकस लाकलगसु अखोइ हेना क्लियर ओइबे स्काई ngasiना उलिबा ngaranggi lerme फिल्म सिदा ngasiना लाकलिबे फिल्म सिगे यंग मतमदा अदुगे मतिक अखोइन सैटिस्फाई ओइबा वेदर द ओइरो लाइबा मी म्याम ओइरो अदुगे मतिक तौरुबा थबकता माई पाकपा याम सिस्टमैटिक नाइबा अमक अखोइन उबा मंगी मसिना ताकलिबदी अखोई पुथोक्चरीबा RPI कैंडिडेट श्री खाकोमुंग खंबसी सुंगसोई सोइदना बोर्ड कारबनी हाइबसी तसेंगना यारबनी हाइबसी अखोई लौबा यारबनी थैंक यू हन्ना हन्ना हाई हाई दोनों वारों बिगनों कोई volunteer सिंह मका वांगदा लेरिबा volunteer सिंह ना मयामना लाखों मतमदा यामना नुक्सीबा वाही वता warm welcome तोबियो hospitality फजाहलो मयामबो clapping तोबियो ना मकोई बो appreciation थाउना बिबियो हाई दोना संजलांग जरिबा सिंगी माइक कई निंग सिंग जरे दुगा मनुंगदा लाइबिरिबा चिलेनाउ सिंग नसु volunteer सिंग नसु मी सिंगो guide तोबियो अहल लम लाखों मतमदा कदम द फंगनी सोम द फंबियु हाइबन चिंगबा फजा फजा वाई वता सिनबिरे हारगा मयाम दबु सेटिस्फाई ओहेन बियु हाइदुना सेंट्रल कमिटी की माई कैदिगिंग सिंगजरी
Hello. Lakpiri ko kwai kuding kumbhamda Central Committee mai kiting singjari madudi ngasi pangthok chagadori ba flag hoisting Shri Khagokpam RPI candidate ki pangthok chariba flag hoisting loina na public meeting as the kwai kudimagna lengbirak matamda lengbirak liba kwai kudimagna manungda phambiba matamda yamna chinba congested oiba taragasu mapanda thopiraklaga aikoina thajariba phak chokri na chingma mafam asida lengsin biu amuktang ana ningsingjage aina sum observation tokjaba matamda manungi space kitang pick pani maramaduna manungda library brisingna aikoi live telecast tokjabani mapanda sudumak screen da manungda tawribadu mapanda ubu phangani maramaduna waro biro haina kali manungda library brisingna su mapanda lengthok piraklaga phamam langsing de lengsin bidabaning singjari ngasi pangthok piriba pangthok chariba yamna specific oiba firal chingkhatpa sida Shri Khagokpam Khambabu support tauba amasung nungsiba bimyoi sing lepa leitana lensing birai hojik turen gi wangmada soi koigi athel pot puraga miyoi mayam amalai mayam sing si volunteer singna amuktang check taubiu thong jalan matangda khajitang kudong chadaba laigidaba male maramaduna volunteer singna makoibu guide taubiu warmly welcome taubiu sige turen wangma ibo choba somgi turen wangmada lae aduna nasimasu mayamna guide taubina baning singjari turen gi mapalda lagliba imai bel chalche singsu mayam encouragement pg bakoi boy koi target wahina warmly receive tawse haiduna ning singjari ahoba khuba khubigani hana laibiriba singna lengsin biraklibi thoidok hendongna ikai khumnazarabi imai bel icheichal khwaipum namak mangol yorba masak potlam sing athen pot loinana khogi
Senglaba ising loinana we support Khagokpam Khamba Singh haiba banner amaga loinana lengsin birakli atat rakam laitana ngasigi RPI gi candidate Shri Khagokpam Khamba Singh habo aikoi su aikoi gi angamba thauna lingjen utuna mahaku mai pa ange haiba gi wakalol da lengsin birakli bi hauzi 3/21 Thongam Laikai 3/30 Ningthaubung Laikai hairiba mafam asidagi mafam ani asidagi masing yamlaba Todok hendok na ikai kumna zarbi ahalamal imai bel ichalitse kwai pumna makna mangol gwer posak sing kok ta happy duna ninghan nadana aikhogi thangjalakli ba khongthang asi sungsoi soidana mai pakani mai pakhandaba yade haibagi wakalol ga loinana lengsin birakli bi kwai pumna makpu tinberi ba kwai pumna makna ahoba khuba khobiduna taram nokpigani yamna ba mioi ngasigi atara kham laitana ngasi pangthok sagadoriba Shri Khagokpam Khamba Singh hagi flag singhatpagi thoram loinana makhatana pangthok sagadoriba public meeting gi thoram asida saruk yagani haiduna lengbirakli bi khwai pumna makpu sinjalangjerba singi maikai dagi thagasaba phongdok chari tasengna mamang da suning sing jakre ngasigi khwai dagi chawba thoram asigi maru oina panagadoriba asi volunteer singna lengsin birakli ba khwai pumna makpu mafam chana sana lengsin hanbiu makhoigi aningba apamba thunghanna volunteer singna hotna biu tasengna lengbirakli ba khwai pumna mak ngasigi candidate Shri Khagokpam Khamba Singh habu sungsoi soidana mai paktaba yade aikhoigi leijariba thangna lengjen pige utki haiduna lengbirakli bani khwai pumna makpu sinjal langjerba singi mai kai dagi hainingai leitana thagatsaba phongdok chari loinana hanasu haijakre hanjana ningsing jabani waro biroi flag singhatpamgi mafam asi khara pikpa maramna khoigi volunteer singna khara phajana arrange tawbiu manungda phamba chandaba sing akoina mapanda thajari ba chakri asida lengsin hanbina ba ningsingjari hauzi 3/30 ningthaubung laikai gi yamlaba miyoina athen potka loinana puduna ngasigi thauramasi mai pakna bagi damakta lengsin birakli Housing Su 3/41 Kongpal Kongkham Laikai hairiba mafam asigi yamlaba miyoy singna athen potkal loinana ngasigi thoramasi mangolar sitbat pibeleng birakli tasengne hena yamna nungai jai adomna lakpiriba sing adongi tawimal khangba uchari loinana flag sing khatpa loiriba matungda miyamgi bifam pangthokadoriba sidasu saruk yabiduna ngasigi thoramasi loiba phawba saruk yabiu haiba wafamasi sinjalangjarba singi maikai noluna ningsingjaba amana aikhoigi mi asi aduki matik yamkhre chikna saina bangamdana tillagadaba ngasigi function ni maramaduna volunteer sing soroki hek haijan phamda lairiba volunteer singna khoigi lengsin birakli bi sing asibu masa khaina haibadi amana zatkraba matungda khara gef leiraga makhatana amuk sanghan binabagi damakta madugi ayabadu sinbinaba ningsingjari maramdi akhogi flag singkhatpa masi khara pikpa maramna mi mayama si krik inana leiragadi hauzi akhogi thengnariba samasya haijabatare akhogi lainagi tinagi bu oiro thengnariba singasi khatang maintain tongnabagi damakta volunteer singna ngasigi thoramasida chawraba role lobiribani chawraba role adu mapung phana ngaknabagi damakta sinjalangjariba central committee RPI gi maikai dagisu nolukna ningsingjari Hello. Housing Lengbirang Liba 3/14. 3/41. Kongpan Kongkham Lakai gi. 3/41 Kongpan Kongkham Lakai gi. Imai Bel Chal Singh Sumanung the Changbigre, Makoibu. Taramna welcome to you Duga. Amukana Ningsing Jagay Kwegi. Lambigi Maka Awang the Libiri by volunteer sing. Nungsi Zerba Singna Makoibu Changan Birpamatamda Kajitang. Gap thambiu aduga amukana ningsing jage manung si aini yengjama matamda adugi matik tight oiramaga mali maramaduna ikoi volunteer sing na makoi singbo mapalomda guide to biranglaga mapanda koina thajariba phak sing asida lengsin binaba amtang sinbiyo aduga lengbirang liba imai bel chalchi sing na yari gai mamang thangba phak sida phambiu amukana ningsing jage imai bel sing lengbirang liba kwai kudimak imai bel sing na ikoina thajariba phak sing asida lengsin binaba ningsing jari Shri Khurai Assembly Constituency gi tongan mafam dagi yamlaba miyam ngasigi thoramasida atat kham laitana lengsin birakli
तसेंगना लेंसन बिरकलिबी ख्वाई पुमनमकपु खोइना थाजरिबा चौकरी असिदा मफम चाना चाना लेंसन हनबिनबगी दमकता volunteer सिंगदा नलुना निंगसिंगजरी तसेंगना हंजन हंजना पंजरिबा हाइजरिबा सि वारौ बिरोय ngasiगी थौरमसी अदुकी मतिक मियामना तिनबा मपुंग फाबा सुंगसोय सोयदना माय पाकलगदबा अदुगुम्बा थौरम अमनी मरम अदुना लेंसन बिरकलिबी थोइदोक हेंदोकना इकाय खुमनजरिबा सिंग असिबु मखोयगी अनिंगबा अपामबा खोयगी volunteer सिंगना थुंगहनबगी दमकता खरा थवाई यावना चेनबीरबा असिगी मथक्ता अमुका हना अपेनबा ओहेनबगी दमकता सिनबियु तसेंगना यामना नुंगाइजै हौजिक फावबा लेपा लेतना लेंसन बिरकली तोंगान तोंगानबा मंगोलगी ओइरबा पोसक सिंग पुबिदुना मथंग मथंग लेंसन लक्पा लेपट्री तसेंगना लंबीदा खोगी खरा खजिक चिनबा खोगी थौरम पांगथोकफम लोइनना फ्लैग चिंखटपा मफमदगी खोई थोलकपा मियोइसिंग खरा खरा गाइड तौबिदुना अखोगी लेंसन बिरकलीबा मंगोलर सिलबार पिबा लेंसन बिरकलीबा कोकता मंगोलगी मसक ओइरबा पोटलम सिंग अथेन पोट पुदुना सेंगलबा मैरा पुदुना लेंसन बिरकली खोगी लंबी असि खजितंग फाटपिनबा volunteer सिंगना निंगसिंगजरी volunteer सिंगना फ्लैग सिंखटफमदगी लेंथोक पिरकलीबा कै खुमनजरबी इमा इबेल इचे इचल सिंगबु थाजरीबा चौकरी असिदा मफम चाना चाना लेंसन हनबियु अखोगी लंबी असि खजितंग सेंगदोकपियु खोई तुंगदा तोंगान तोंगानबा मियोय कया मरुममा ngasiगी kai khumnazaraba candidate asibu support tauba mangolar silbar piba lengbirakli tongan tongan ba polam sing puduna senglaba maira mangol ger sibat go chapu senglaba ising puduna kokthakta haptuna maka lamna isa isa gi leizariba wakhalolasi sungsoi soidana ngasidi phudo oge ngasigi mayamda utho oge haibagi wakhalol ga loinana momon noktuna ngasigi thauramasi sungsoi soidana mai pakani haibagi wakhalol aduga loinana lengsen birakpani hauji lengsen birakliba si 3/34 kongpal chingangbam laikai 3/34 kongpal